lambi thingi ngai chera sa so koi lambi su yang kana sem yai ta sem wi thok satari do bi thing su lepte highway 102 Imphal More lambi ni mai lambi paring sidagi koi ti kapsing longkhai he khai jan khiba koi manung kapsing longkhai jan khiba sidagi na koi national highway 137A koi hariba paring ase mafam asidagi sakibasina mayai lambi wahang laikai pabok sakadori lambi ase to kimate matang puinagi mangdagi sembi raktaba amadi hanna yengbirakti haibagi haibagi ngasidagi haitare coaching da leriba tongan ba clubs CSO organization amadi tongan ba kya ni kya mana koi ngasidagi koi matang kakna lambi sembi driba pabok matam kakna lambi thingbagi khongdang changsin bagi saktam madune koi mangda hojik oriba singase lambi thingi ba sina maram oraga koi kapsing longkhai da leriba tongan ba dukan sing amadi malls amata thong hangkide duga kapsing kaithel manung dasu koi leriba dukal kaithel hamda kana kide school kana kide lenga ki loisang phabu yauna koi thingjan ke ai tare ado hojik lambi su yam kanadi thingi aduga nakal lamboram dasu hojik yam kana lambi sembagi thabak chathare iba ngasi dagi product gi ai tare sembagi thabak chathare ibsi matau kramna kamaina chathare ibna haibadu de koi haibadi khangma ngamdri adugo ngasi ban tori bi myo sing koi unaraga mudi mapok murusi authorities unaraga koi bansi makha chatha gi dori bra lambi semi basina matau kram semai buna haibadu so khangna bagi lambi paring chi koi kapsing longkhai sidagi dumak chumna changkhaga leriba lambi sing atugi mati amata चटप याद्रे अफदे लौब यादब फावो यावरे हाय तारे कोम इसिनों खितंग ताबददि अखोय स्कूल चटप आंगांग सिंग एक्सीडेंट ना थोकपा मदि चटप यादब अनाबा पुखत पसिंग फावो द चटप यादब कयामनि खनैसे दो हुजिक याम कन लंबी पचिंगी म्याम मा थोलकना याम कन लंबी दि थिंगी दुगा कोय लंबी थिंगी ngei चेरा सो कोय लंबी सु याम कन सेम याय तारे कोय si yang kana semai thabak satari ado karam na lambi thingbu su lepte